personnel amana adugumba hawdok thoen harga akhoi gi personnel akhoi gi mi singa tawruk ba attack akhoi gi youth ki leaders singa akhoi gi leaders singa phajada ba singa kibalo madudi suchoi choi dagi law court ha ba matam da akhoi gi detail loin ha ane atopa police officer sing akhoi yam phajana cooperation pi ga makoi chatmine additional SP SDPO police atai Congress kini haina saliba oiba targadi kanagum makhan akai to thogal laga tawgani habasi ngarang si ekhoi na saliba matam do 144 thamba matam nate curfew relax to matam ni adi matata ekhoi bahar le soi be sapna nate sugum ba to ga thabuk se ta seng namak kidi madu to hunjaning de Manipur Police Department se particular political party amagi particular government amagi mi yoin ukigani manamdi government ai si ngasi oiribasi hauren pung kya dagi government asi oiroi dagi ngasi paimi ko political party ki posado hauren dai oiroi haibang ngamate alna ekoi congress ki oina amadi congress sa submit above like minded ekoi political party tarana hoji manipur da sangsali ba se athuba matamda sati hanjinan biu ekoi ki congress ki youth sing ekoi ki rally chat yaw ba youth sing hana hai gona ba da season nei ba police personnel aduna personnel gari gypsy kuntra do chinja tamja da sanaga tanik ahing tumba phangjadriba ima isi nem sing makoi tumba phangna gona da mateng pangbiu aduga hauji aroi badai na muka haijening basi congress na demand to boina blame to badu yes hauji ti tangai phana na congress na demand to re maramdi congress amdi like minded political party tara ne demand to re Manipur da president thamgalabni Honorable Chief Minister Sri N. Biren Singh Sindhu Kadami. That means aduna tadi upai letra. Kai gumas Honorable Chief Minister Biren Sindhu pagi ikoi apa balai PR kami so apa balai tahu betul santi kami honor na minsu letra kadi adu to biyo ani. Aduna terkena numit kaya ni ha kaya demand matam loki kaya bela. Honorable Chief Minister Habiyo, Home Minister Habiyo, ha ani da kalai Manipur da santi jana ga na thamanga da kalai ri haibiyo ba ha taruk su jana ka do ba sum santi ki mami jogo uda ba ha to santi jingi like ta bagi internet ki office ki no mugi hazira su je ba mi jinga ha ri ta na curfew ni adu ni ana ne to thamdala ba chi ko edum yeng ga layu congress wa ngang ka no haibi sidi ngang da bi ya roi ba ngang roi ge na no ni to min lai ba hota ba le ba adu su BJP ki hekam secretary amna press conference or ka hire ka ne ba a congress adu so ni congress ada to ne adu ni hauji koi pam je anyhow ai koi amatu de manipur da hingsa si thokhan bi manipur de imu nayu ta ba se to khan bi ro khoda tel ekhan bi ro masigi upai le traba aroi ba pandam di karino Delhi da phabi ba achobe engine duga manipur da le engine masa siga makoi masen ji trust deficit ai re honorable chief minister manipur da kai hai ki manipur ki law and order phibam matang da collapse oire hai kiba natragana manipur law and order matang da fail oire sikarana manipur ki union minister na natra RK Ranjan kai hai ki manipur ki BJP ki president sardar kari hai ki chikuli machi ka thok saner harga chumnagi XYZ amadagi hetam congress mayap tangang da yagi hai ba targadi adudi yamla machi tawroi si atol leba kanji ekoi manipur da administration ani chingdana ma tamdana ma tauba thauchi taubi ganu masi chingda phajaraga wahi wata da chingtam manare chingtam administration pairi ha thabuk to oiba ngamte adudi haujok chi kyoina di congress ki leaders inda all political party ki leaders in like minded groups in leaders inda target tawbagi mahota police department ki police ki nuksijarba police department da su ngarang gi do de additional SP the SDPO ekoi de cooperation phajana pibi yauri ekoi gi maram de member na piba satpa matam phajana cooperation pibi yauri makoi sindu ki gai kai da hogite singa tamja da nga ngai santi ngai honobla mieng sanghaning ni ai wapham chitamge